Cancer patient singi oina hospital singda igi darkar leba kaya ado hauziki oiriba coronavirus COVID-19 na maram oituna anaba singi mafamda amade hospital singda thengnariba khudong chadaba kaya asi kok pangamnaba pandamda Kangleipak News Tengbanglob KNTL gi volunteer singna ngasi JNIMS hospital da idan tawkhrai KNTL gi president oriba Thongam Brozena wafam kharasu fongdorak pagaloinana makhata na idan tawbagi thaba ase JNIMS hospital da su tawkhigani hairi News Temaloki member Singna, Koi cancer patient and Naraba, Aldugumluba, Koi Marabak Sin Lausing Duda, Angamba, Igi Matingse, Pang Si, Hina Lemna Zaraga, Nasia Quena, JNIMS Hospital, da Kanglepang News Temaloki member Singna, Koi Angamba Ishi, Mating Pangbalak Sabni, Adua Koi Makatana, JNIMS Hospital, da Kanglepang News Temaloki Makati, Mukhana, Koi blood donation Kim, Sinzaraga, Angamba Igi Matingsi. Kanglepang News Temaloki Makadigi, Suju Shwedina, at home of the Pijakin from Satamsiki. Blood Bank and Transfusion Unit JNIMS ki Medical Officer in Charge Dr. K. Surjit na fongdorakpada asumna lanai lup kayana igi awatpa leitanaba igi tengbang tawbirakpasi yamna fai amade makhata na su tawbinaba lamdam masida leiriba mipum khudimakta khangalakli. Ipiba lakliba volunteer singna ipiba lakpa matamda lamdam masibu ngakpi senbiriba police singna su support tobiu lambida tathi tawaina tawbiganu fongdorakli. Lockdown lebanina pulap punbadi yadabanina social distancing gi akoi ngakta yadaban yong kharasu lebanina nomagi akoi donor manga degi taruk sumaina khaji sikla aga khaji phawda isin pibiri sumain tona pibiri ba isina koi regularly blood transfusion darka leiba anaba sing asigi punchikan bada mateng pangadorbani aduga blood bank mai kai dagi aina muka hygienic badi smai tawdana small batches ta koigi EP ba